Manipur Top Channel dagi Manipur News Update tawjage ngasi phongse phongda October gi tang 3 da Thengainabada ama sire ama sokle Sandel district ki manung chanba sajik tampak taba lambi da leiba paumon amadi haika gi marakta Kembo by amaga Pelser ama thorakpa amaga Thengainabada Kembo by thorakpa nupa adu sokpadagi lekatnaba hospital da pukhalakpada lambi da laikhidre hairi Thaudo asing asi numidang pung 8 ka makhairom taba matamda thokibani laikhidraba nupa adudi mamingna let khawpau hopkip sahi nifuga mathoi apokpa khanglom kawi mahak paumon khulda leibini pulsar thorakpa nupa adugi mamingna hokholet sahi kunthraga nithoi apokpa jamsai kawi mahak haika khulda leibini haidi asiba haksang adu customary law gi matung ina nakal anina wari sanaraga yanaraba purakpadagi matung ina postmortem tawdana imung manunggi miyoi singna sinakre haidi